Akispani Imphal Nolini Devi na pau pajari ahanbada maruiba pau Manipur da hokiba pung kunmari da COVID-19 nauna positive oiba miyoi ama thengnaki miyoi anina naba phaduna discharge tauki entrepreneur singbu sagot pirabadi hena chakhatba Manipur ama oihanbada chauna mateng oigani haina Karam Syam MLA na hairi Uparashtrapati na hairi tunggi mirol singda masa mau phaba malem ama khusin naram nabagidamak mahausadagi khal kahendana amasung environmental friendly oiba polam sing sijinaba tangai fate Pradhan Mantri na hairi Bharat pu mipal tangdaba lebak ama ohenba ngamnaba anova National Education Policy na naharol singda masana masabu thajaba henkat hanaba ahenba mitleng thamli amasung Lebak asida COVID-19 dagi naba pharakpagi sang sada marphutara tare dasmik sino taruk yaure miyoi koti ama lak nipan hena naba phakre Lebak asina malim gi laiset oiriba COVID-19 ki lantheng chathadibana masidaki ngakthoknaba achamba sexual thorang ahum ngakna chatpinaba ningsingjari yumdagi hek chathokpada face mask upiyu mi amaga gi marakta phut taruk lapnana leibiyu maimit amadi khusa toina hamdoktuna tarutana na thambiyu hawjik mapung oiba pau Manipur da haukiba pung kunmari da COVID-19 nauna positive oiba miyoi ama thengnaki aduga miyoi anina naba phaduna discharge tauki hariba matam asida laijat asina mi sikhibagi paulaite Raijagi haksel bibhagi serol amana hai Raija sita hawjik positive oiba apunba masing lising kunma panchani marphu humdoi sure naba phakiba apunba masing na lising kunipan chanipan humputara nipan sure naba phabagi sangna sada marphutara nipan dasmik amatarukni Hawjik active case kunthani thoi leidi Karam Syam MLA na hairi mating leiba honaba kanba entrepreneur singbu sagot pirabadi hena sakhatba raija ama ohenbada chauna mating oigani Imphal West ki Luker mamang lekai da ngasi pigari farm ama pangthokpada thorum amada chi Syam na hai Priti kaubi leisabi amana mafam asida achauba oki farm ama maipakna salariba si yamna pukning thogun ingai ni Nupi masa ama oibagi asonba pumnamak namkhaiduna yamna thongna leina oki farm chalairiba nupi masa asigi thongna lingzenbu miyamna sagot piba tangai phade mangna hai asigumba hotnaba kanba entrepreneur singna Manipur bu hena chakwatanba ngamgani Lairik haidaba naharol singna sarkar gi thabak khakta ngaiduna leibagi mahutta masana masabu thabak bizaba entrepreneur amamam oinaba hotnanabasu Sri Syamna appeal tokhi Hiramasida miyam gi mute oiriba singnasu hena pukning changba tangai fate Raja Sabha ki MP ningthau leisemba chana jawbana hairi Manipuri lol pu classical language ki thakta sannaba kendra da kanna taknari athuba matamda oithokpa yabagi phibam da leire Bishnupur jila ki Kumbi College sangasi college asigi auditorium sangabagi thoramda MP na hai Imphal manungda aphaba college khara leiraga Manipur pumba chakhatkadaba nate Kumbi College kumba arapa mafam singda leiriba college singbu mapung phana phagat halaba matamda Manipur ki mahiroi sing thong manana phaminaba ngamgidawribani College asibu phagat hanabagi tama college asigi oja singna lawriba thodangbu MP na thagatpa phongdokhi Sulsing Kolesing kaya ako ay nagpapakatala yung puto na iba yung mayroon sing nagpapakatala kung makonsak sa kapal mali-mali na yung sul Kolesing bahanda at sa nasawat na pagawa na yung klasa sa sul kitchen ba so ayun na ulit ako yung lahat na sul yung sul mayroon yung mayroon sing sa mga na ito sa mga ulit Ano kung yung isip siya so may tapos Thauram tuda Kumbi College ki chairman M Mangi college asaki principal K Jugeshwar amasung hanagi mantri N Mangi saruk yaki District Development Coordination and Monitoring Committee Imphal West ki miphamama ngasi DC Office Imphal West ki Kombirai Holda Lok Sabha MP Dr. R.K. Ranjana Sabhapati oituna pangthokre Miphamatuda jila asida paikhaliba tungan ba sakhat thorang singi matangda kupna khanaki amasung scheme sing aski kanaba miyamda ningthina phangalibra hebado MP na yengsinki
ꯃꯤꯐꯝ ꯑꯗꯨꯗ ꯖꯤꯂꯥ ꯑꯁꯤꯗ ꯂꯩꯕ ꯕꯤꯚꯥꯒꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯗꯕꯗ ꯑꯦꯝꯄꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯪ 2019 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯕꯤꯚꯥꯒꯅ ꯑꯦꯝꯄꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ All Manipur Working Journalists Union Amju amasung Editors Guild Manipurna khudakdagi thabak lepagi khongjang changsinkhre Amjugi General Secretary na thokpa cherol amagi matung ina hayang ayu pung 13 da Union asigi amasung Editors Guild gi apunba Emergency General Body mifam ama Manipur Press Club da pangthokani hairi mifam asida publisher amadi producer singnasu saruk yanaba cherol aduna khangalakli Manipuri cinema na sahi yangkai surakpagi Golden Jubilee Celebration mathang thagi mapanda pangthoklagani sahi yangkai surakpa kuman thoram asida kendragi information amsung broadcasting mantri Prakash Javadekar na haudokkani sahi yangkai surakpaga mari lainana sahi ama chupna pangthoknaba thoram kaya sinnaba thorang tauri masigi damak Mukhy Mantri Nongthombam Birena kendragi information amsung broadcasting mantri da senthang pibinaba proposal thagatkre Pradhan Mantri Kisan Sampada Yojana PMKSY amasung Pradhan Mantri Formalization of Micro Food Processing Enterprises Scheme PMFME gi matangda workshop ama Imphal da pangthokre workshop adu Bharat Sarkar gi Food Processing Industries Mantralay ga Federation of Industries and Commerce of North Eastern Region na punasin bani Imphal SK Porompa Traffic Point dagi DC Office Complex Paubagi lambi gi nakyeta miyamna amotpa hundokpana lambi sathok sasin tawriba miyosingda khudong sadaba kaya marum mayokna hale maram asina lambi paring asida kanagumbana amot akai hundokpa thengnarabadi ain gi matung ina dandi pibaga loinana fine oina lupa 500 logani haina District Magistrate Imphal SK Serol amana hairi Poppy Pampi Thabagi Matangda Churachandpur District Administration amasung Cookie Ship Association Churachandpur na sinduna miyambu bhab tahanbagi thauram ama ngasi Khulmun Community Hall da pangthokre Nasa Mukta Bharat Abhiyan gi makhada pangthokpa thauram aduda Poppy Pampi Thabana manghalakpa amadi masidagi puthorakpa polamsing sijinabadagi haksangda suklapagi matangda akhang ahi kayana wangangki Board of Secondary Education Manipur gi makhada leiba high amasung higher secondary school singi principal singna SSLC examination 2019 gi status report on completion of syllabus tha jigi nipan phawbugi manungda pikalaknaba board gi serol amana khangalakli Atmanirbhar Bharat Abhiyan gi makhada MSME yauna raija sida business unit 3,963 ta lupa koti marputara mari lakh 63 thadakre Raja Sarkarna semkiba economic task force ki makhada raijagi handloom and textiles bibhagna mamang sahigi December 10 da Pauna Mart e-portal hodokhi Hauji Paupada portal asida vendor Sanipan hena register tokre amasung sahi asigi December 19 Paubada vendor 5,000 hena register tawraba yai tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi na haidi Bharat pu mipal tangdaba lebak ama ohenba ngamnaba anoba National Education Policy na education amasung skill gi khuthangda naharul singda masana masabu thajaba hengatana bahonabada ahenba mideng thamli Pradhan Mantri na hai sahi asiki budget sarkar na haksel gi mathangda ahenba mideng sangliba asi education skill research amasung innovation gi lamdani Education sector ki matangda budget yauri basen pamsing tabakta onthoknabaga mari leinana pangthokpa webinar amada wangangbada Pradhan Mantri na hai Bharat pu Atmanirbhar Bharat ohenna bahonabada lebak asigi nahasing masana masabu thajahanba tangai fade makoi bu thajabahanba haibasi shiksha amasung khutsa haibaga yamna mari leinai masigi wakalon asi yenglaga anoba National Education Policy semkibani Pradhan Mantri na hai anoba National Education Policy da Bharat ki tongan ba lord singbu sijinanaba pukning thawali ngasi World Wildlife Day ni malemda leiriba lamlaki sa amasung uchek singbu amasung pambi singi maramda miyambu khanghanaba pandamda numit asi pangthokpani numit asina lakpada Uparashtrapati M Venkaiah Naidu na mipum khudimagda lamlaki sa uchek kannaba amasung yokhatnaba apil tawri mahang hai tungki mirol singda masama uphaba malem ama khusinaram nabagidamak mahausadagi leijarak labasing kaihandana amasung environmental freely oiba potok sijinaba tangai fate
नुमित असिना लाकपदा लमलकी सा उसे कन्नबा होनबदा अचौबा थौतांग लौरिबा मियामदा इकाई खुमनबा उल्लदुना प्रधानमंत्री ना हाई लेबाक असिदा फंगबा लमलकी सा कै नोंसा अमसुंग कबोकैना चिंगबा सासिंग तपना तपना मसिंग हेंगलक्ति लेबाक असिदा लेरिबा उमंगाक सेंदुना लमलकी सा उसेक्सिंग असोयंगाम थोक्तनबा मियाम पुमनमकी होनमिनबगी तंगाई फदबा लै नुमित असिगा मरी लेना वांगांगबदा केंद्र के एनवायरनमेंट मंत्री प्रकाश जावड़ेकर ना हाई कई अचौबसिंगी कांगलुपता लेबाक असिदगी मुतख्रबा सीटा अमुक फंगहन्नबा होनरी इंग्लिशिंग मचमापन याखैनिथोइदा भारतदगी सीटा पुंगमुत मुतकी मांगना हाई मालेमदा लेरिबा कई अमसुंग नोंसागी सादा हुंफुतरा भारत लेरी मसिगी मथक्ता कबोकैगी सांगसु सादा हुंफुरोम लै सही खुदिंगी मार्च नेपालबु इंटरनेशनल वुमेन डे हाइना पालन तौरी नुमित असिना लाकपदा आकाशवाणीना तोंगान तोंगान लमसिंगदा हैथोइ सिंथोइरबा अमदि माइपाकलबा नुपिसिंगी वारी संदोक्तुना मियामदा ताहल्ली नुमित मंगानीदा पृथ्वीगी ख्वाइदगी वांगबा सिंगडोल माउंट एवरेस्ट अनिरक काखिबी अमसुंग हौजिक फावबदा माउंट एवरेस्ट मंगारक काखरबी अरुणाचल प्रदेश की सकनाइरबी चिंकारोय अमसुंग पद्मश्री अवार्ड फंगलबी अंचु जामसेटपाना थेंगनखिबा खुदोंग सादबसिंग अदुगी मतंगदा आकाशवाणीदा असुमना हाई Weather plays a major role. So in all these 5 attempts, except in one summit, rest of the time the weather was very bad. That was the biggest challenge that I had to face. And then also nowadays, like a lot of people, they go to climb Everest. Traffic is again an issue. A lot of immature climbers, they also come. It becomes really difficult. You have to wait in the queue. So it makes your climbing slow. Actually, it's a very spiritual moment when you're there in the top. You're representing the whole country. I can't describe that in words. I've already started giving training. Till now, I've given training to more than 5,000 youths. आकाशवाणी इम्फाल दगी पाउ ताबिदी लेबाक असिदा कोविड-19 दगी नाबा फरपगी चांग चादा 43.0 यौरे हक्सेल मंत्रालय ना हाई हौकिबा पुंग कुनमरीदा मियोय 13,000 हेना नाबा फदुना डिस्चार्ज तौकी हौजिक फावबदा मियोय कोटी 1,9,12,000 हेना नाबा फखरे हौकिबा पुंग कुनमरीदा कोविड-19 गे अनोबा केस 15,000 थेंगनकी मसी थारगा कोविड-19 पॉजिटिव ओइबा अपुनबा मसिंग कोटी 1,13,000 यौरे मंत्रालय ना हाई हौकिबा पुंग कुनमरीदा लाइसेट असिदगी मियोय 39 लेखिद्रे हौजिक फावबदा मियोय कोटी 1,53,000 हेनबदा कोविड-19 गी वैक्सीन कापख्रे मरक असिदा केंद्र सरकारना हॉस्पिटल सिंगदा कोविड-19 गी टीका पुंग कुनमरी सुबना कापया हनख्रे केंद्र की हक्सेल मंत्री डॉक्टर हर्षवर्धन हाई कोविड-19 टीका कापथोकनबा हॉस्पिटल सिंगना अककनबा मतम थंबगी दरकार लेते हौजिक छानबगी पाउ मणिपुर हॉकी न सिंधुना निपान सुबास्ता लेवल सब जूनियर मेन एंड वुमेन हॉकी चैंपियनशिप की ngasi सानखिबदा SYUC गा आइडल गा पंजल अममम चनदुना ड्रॉ चटख्रे ऑल मणिपुर फुटबॉल एसोसिएशन न सिंधुना कुमलंपाक आर्टिफिशियल टर्फ दा सानबा अहानबा अम्फा कप की ngasi gi मैच दा नेसुना LSYC बु पंजल मरी अमता थोइख्रे अदुगा KYB ओना FC लमजाव बु पंजल मरी अहुमदा माइथिबा पीख्रे चलो यूथ यूनियन क्लब न सिनबा 13 चलो कप की क्वार्टर फाइनल मैच सिंगदा अहानबा क्वार्टर फाइनल दा FC संजन बमना FC सेक्टर C बु पंजल मरी सिनोदा अनिसुबा क्वार्टर फाइनल दना LSICA ना LSICB बु पंजल मंगा अनिदा थोइख्रे DSA बिष्णुपुर न सिंधुना मिनी स्टेडियम बिष्णुपुर दा जथरिबा फर्स्ट लेट थोक्चोम इबो बिसक निंथौरेल सिंह फर्स्ट डिवीजन फुटबॉल लीग की ngasi की मैच सिंगदा KYB ओना BFA बु पंजल मंगा सिनोदा थोइख्रे लसाल का TSC साइगा पंजल चनबा ngamdana ड्रॉ चटख्रे अदुगा KVFA खुजुमान गा IFC ngaikong खुनो गो पंजल अनि अनि सनदुना ड्रॉ चटख्रे विलेज कम्युनिटी प्रोग्रेसिव कमिटी न सिनबा फर्स्ट BCPC ट्रॉफी की ngasi सानकिबा मैच दा SIC जेसिंगा CMYFC संगम दबिगा पंजल चनबंगम दना ड्रॉ चटख्रे लोइसिलकपदा कोविड-19 दगी ngakthoknaba फेस मास्क उपा फुतरुक लापनना लेबा खुचा अमति माइमी तरुतना न थंबा हाइबा अचंबा थवंग अहुम असि ngakna चटपिनबा अमुकना निंगसिंगजरी अरोइबदा मरोइबा पाउ अमुकहना मणिपुरदा हौकिबा पुंग कुनमरिदा कोविड-19 नौना पॉजिटिव ओइबा मियोय अमा थेंगनकी मियोय अनिना नाबा फदुना डिस्चार्ज तौकी ऑन्टरप्रिन्योर सिंगबु सगोटपिरबदी हेना चाखटपा मणिपुर अमा ओहेनबदा चाउना मतेंग ओइगनी हाइना करामश्याम MLA ना हाइरी
उपराष्ट्रपति हाइरी तुंगी मिरोलसिंगदा मसा मऊ फबा मालेम अमा खुसिनरमनबगिदमक महौसागी खल कायहनदना अमसुंग एनवायरनमेंटल फ्रेंडली ओइबा पोलमसिंग सिजिनबा तंगाई फते प्रधानमंत्री हाइरी भारत पु मिपाल तांगदबा लेबाक अमा ओहेनबा ngamnaba अनोबा नेशनल एजुकेशन पॉलिसी ना नारोलसिंगदा मसा मसा थाजबा हेनगदानबा अहेनबा मिदेंग थमली अमसुंग लेबाक असिदा कोविड-19 दगी नाबा फरकपगी चांग चादा 43.0 यौरे मियोय कोटी अमा लाख 9 हेना नाबा फखरे पाउलोइजरे।